Kramjani good afternoon. Live TV ki test so cartoon mahau ming tabiri sung tara mauchari koi kudong cha da khare dagi matam khare se koi test so cartoon si myam yengba phang hunba ngam jagi dre masi dam to waro kudong cha da hek kano haitar unavoidable circumstances lak mana mar kan hek cha da yaure masima myam khare ngang pi gani adu ona ngasigi cartoon sing da hoigi impala phang newspaper sing cartoon sing da cartoon nisna kari haining liba kari phunong liba kari wakal khalang ba do myam dai sadunga thamjage hamda lokhajage sanga express ki onthok pani da sida onthok pani daba khoigi cartoon siang biyu am phajaba khoigi si adu leiriba ama dharma amana amabu mirai bagi natabada akhoi se suppose lei training ngo aigi ming se jet adu hayeng akhoi dharma dugi matungina akhoi kai tare bindraban pap ti ogre madugi sonba karmagi sonba da aigi ming se ama olaga chatpaneba chaitana da sabo nam phangduna mai chatla badung natraga mi chatna bari matungina oi mete marok tawdi leitre ada aiga bbs na ada yumpham moraga thamagu poni zoom gi lebak si da khoi gi manipal gi lakpa mi si be singse man imphal na palle da manipur pandre particular imphal na da maming ani subagi mai ration mani phangoi de bagi from de leiba ko phagi tawna badu sum cartoon ne yorak poni ada mane hai zoom sina hai kari gino la khoi imphal de gi lakpa asi be singsi maming khoi maming naming ani korise sidadi nangi naming si muskundu haidana layena yamnung po ne khoi ki kuthi da gi be poto ada leibigi mong sum sa bai te wakal gi imagination do ada ma de khume si bisina sumi sar ai gi ming muskundo ko wi ai daria tawraga sibani khong ham daraga aduna ai bu makhoina peskari dasini haba nam onbiraga tharak pani na ya faza ko ne do khoi sidagi sakhiba mathak leiba singse rasan phangde ye ming ani ni sura lak paina adhar card to leiba ming duga suna kan da karak pada leiba number siga chana de na khoi chana thak phangde na phagi tongna ba dunia duna sai sida aiga na thamningi sisu masa moksu aiga ni aiga ojeraga su brahman ojeraga su mana thamningi pod idea si kai no habdum thomna sik se dum leita bara siri koro chandra nama na tawduna mayam che loin toroga leiba legi da badu mana तुम लेगिद्रे हायरगसु मागे अदुना बिंद्रार बर्दन पापति अगरे चैतन्य दास सब नाम फंगन नत्रगा कालिदासिनी अदरा मयाम से दुम थोन बदो अदै द करिनो कायनगा सु मसामक सु बारमन नम ओइजरगसु मयाम द याम फजबा वहंग अमक हंगपा अदम कार्टूनेना ऐ थमजगे अदुनी हजिसे अखोई धर्म की हायदरा लेरकपा अखोई लेगिदबदु चाव कबुम सिरे अद माइ ममिंगसे अमम ओलगा काय मथक्ता नाम सोन बसी माइ अदुना होई चैतन्य दास नाम फंगेदुना अदगी से तुलसी दास निमाय हैब माम फंगेदुना अगे नुपी सिनगना गंधादिनी हैब माम मखन मखन से हम लेगरे ममिंग तोंगा तोना होई पांजी ना पीब खुपाई से अन करी मरम गनो कायना गो हंग अमुसु थमकपा मसामक होईगी ब्राह्मण ओइजरग सु करिनो कायरग हंग पवफम अमा ओइगदरा आइना आइना मनुंग द उजबगी वानी मियंग दु लालंबसु याय अदुना आइगा बीबीएस की सिया फजबा जोमराजी मनाक्ता लाखपज हाइने हाइट करिगनो नखोई इम्फाल दगी लाखपा सिब सिंगसी नमिंग अनि कौरिसे सिददी नंगी नमिंगसी मुस्किन दो हाइना लेयना अन ngसागी जोम लेबाक्ता लाखपा सिब नुपादन हाइने जमी सर आइगी मिंग मुस्किन दो कवि आई डायरिया तौरग सिबनी अदुना आइबु मखोइना पेस्कारी दासिनी हाइबा नाम उनबिरगा थारक पनेना अदु नुपी ददी दासिनी हाइना बनी अदुगा नुपादगदी चैत्र दासन हाइनागुम तवी दासिनी नुपी अदुबु आइगागी सिदा बना लानब्रा नत्रगा अदुम ओइब्रा नत्रगा सुम एबी हाइब्रा अन पेस्कारी दासिनी का हाइजुदा पेस्कारी दास का हाइदेबको अदुम बगी नोंग थोलंबसु याइदना तमजगे सिसु याम फजबा नोक्सु नोंनिंगबा अदुगा मनुंगदा आइडिया आमसु फुंबा याम फजबा कार्टून ने आई थमजगे आइगी मेंगदगी मतंग लेसिना कोई सना लेबा की लोरे दना आई येबियो सेंसे माइ नुपाजी तकतन ngawraga पेदो मैम फोंदोक नुपीसिना फाबने पाकतना अदुदा नुपासिना यू थागा कई हाइगेदो अमतंग येंगसेबा कई हाइगेदा लेंगाक पाइरगा इरांगबु था कुन योरोफाउ लोइसिनबा ngमद्रगा वजाउ ngangbा ने हेक्ता फुगाइरगे हाइबगी सेंदुनेबा माइ नुपीना पाकना फारगा ए नुपा नंगबु मिना ताखरगा फरक तारनी नेना हरुजे फाबा पुनमा मैम सु तौरे अदगे तोन तोनबा अनोबा क्रिमिनल लो हुममसु तौदना हजिक मैम लेग्रबनी फाबा पुनमा तौरकपा मैम से दम हजिक फेसबुक दा कई रिल लगा तौबसिंग जे फागतना मैम तौना बजारी ने द पाखत सब द माइन पेदना अदुदा पेदबा लेंगा की
ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯄꯦꯟꯗ꯭ꯔꯦꯅ ꯁꯦꯡꯅ ꯍꯥꯏꯕꯗꯨꯅꯤ ꯁꯤꯒꯤ ꯐꯣꯔꯦꯟ ꯑꯒꯦꯟꯁ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯩꯗꯤ ꯄꯤꯔꯤꯕ ꯀꯥꯔꯇꯨꯟꯁꯤꯅ ꯄꯤꯔꯤꯕꯁꯤ ꯀꯩꯅꯣ ꯀꯅꯥꯗ ꯌꯥꯅꯤꯡꯗ꯭ꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯇꯥꯛꯄ ꯋꯥꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯍꯨꯟꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯗꯨ ꯋꯥꯐꯝ ꯅꯠꯇꯦ ꯑꯩ ꯀꯥꯔꯇꯨꯟꯗꯨꯅ ꯄꯤꯔꯤꯕ ꯋꯥꯍꯟꯊꯣꯛꯁꯨ ꯀꯩꯅꯣꯗꯣ ꯈꯔ ꯏꯂꯥꯕꯣꯔꯦꯠ ꯇꯧꯖꯕꯩ ꯋꯥꯗꯅꯤ ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯌꯨ ꯉꯥꯎꯔꯀꯥꯟꯗꯅꯦꯕ ꯇꯧꯔꯤꯁꯤ ꯁꯥꯎꯔꯒ ꯉꯥꯡꯕꯗꯨꯅꯦꯕ ꯂꯩꯉꯥꯛ ꯄꯥꯏꯔꯒ ꯏꯔꯥꯡꯕꯨ ꯊꯥ 10 ꯌꯧꯔꯐꯥꯎ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯒ ꯋꯥꯖꯥꯎ ꯉꯥꯡꯕꯅ ꯑꯗꯨꯅꯤ ꯃꯥꯏ ꯅꯨꯄꯤꯗ ꯄꯥꯈꯠꯆꯔ ꯐꯥꯔꯒ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯅꯪꯕꯨ ꯃꯤꯅ ꯇꯥꯈ꯭ꯔ ꯐꯔꯛ ꯇꯥꯔꯅꯤꯅꯦꯅ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯁꯤꯟ ꯑꯃꯈꯛ ꯎꯠꯄ ꯃꯅꯨꯡꯗ ꯐꯨꯝꯃꯒ ꯄꯨꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯨꯍꯦ ꯑꯗꯨꯅꯤ ꯕꯥꯂꯨꯍꯦꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯍꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯁꯤꯟꯅꯤ ꯄ꯭ꯔꯖꯥꯅ ꯑꯗ ꯄ꯭ꯔꯖꯥꯁꯤꯅ ꯃꯥꯏ ꯐꯣꯇꯣꯁꯤ ꯎꯔꯒ ꯍꯥꯏꯕꯗꯨꯅꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯍꯜ ꯑꯅꯤꯅꯤ ꯐꯤꯕꯝꯁꯤꯗ ꯑꯍꯜ ꯍꯥꯏꯇꯥꯔꯦ ꯚꯣꯠ ꯀꯥꯍꯜꯂꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯥꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯈ꯭ꯔꯦꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯃꯌꯥꯝ ꯅꯛꯁꯤꯜꯂꯛꯑꯦ 27ꯒꯤ ꯚꯣꯠꯀꯤ ꯕꯤꯈꯥ ꯅꯤꯕ ꯂꯥꯛꯆꯔꯤꯅ ꯂꯥꯛꯑꯅꯤ ꯑꯗꯨ ꯚꯣꯠꯀꯤ ꯕꯤꯈꯥꯗꯨ ꯍꯟꯗꯛꯁꯤ ꯀꯔꯝꯕꯗ ꯍꯥꯞꯀꯗꯒꯦ ꯕꯤꯈꯥ ꯍꯥꯞꯀꯗꯣꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯆꯩ ꯄꯥꯏꯔꯒ ꯇꯥꯟꯗꯣꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯒꯅ ꯚꯣꯠꯇ ꯇꯥꯛꯇꯣꯔꯤꯕ꯭ꯔꯥ 2027 ꯍꯧꯖꯤꯛ ꯀꯦꯝꯄꯦꯟ 25ꯅꯤ 26 ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯀꯦꯝꯄꯦꯟꯁꯤ ꯍꯧꯅꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯀꯔꯤ ꯇꯧꯕ ꯂꯥꯟꯒ ꯆꯪꯗꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯍꯧꯅꯕ ꯍꯧꯔꯦ ꯑꯗꯒꯤ ꯗꯦꯕ ꯀꯔꯃ ꯆꯠꯄ ꯆꯤꯊꯗꯕꯤ ꯍꯧꯖꯤꯛ ꯍꯧꯅꯕ ꯑꯗꯒꯤ ꯅꯧꯅ ꯊꯣꯔꯛꯀꯗꯕ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯁꯤ ꯃꯁꯥꯗ ꯄꯤꯡ 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 ꯂꯥꯎꯅꯔꯒ ꯂꯩꯕ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯐꯣꯇꯣꯁꯤ ꯌꯦꯡꯉꯀꯥꯟꯗꯅꯤ ꯚꯣꯠ ꯀꯥꯍꯜꯂꯗꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯃꯥꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯤ ꯑꯃ ꯑꯣꯏꯈ꯭ꯔꯦꯅ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯀꯩꯝꯇ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯗꯤ ꯍꯧꯖꯤꯛ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯁꯛꯄꯨ ꯎꯕ ꯐꯪꯈꯤꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯒꯤ ꯁꯤꯟ ꯑꯃꯈꯛ ꯎꯠꯂꯛꯄꯒ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯜꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯎꯠꯊꯣꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯣꯌꯦꯜ ꯂꯣꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯂꯣꯏꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯑꯣꯖꯥꯁꯤꯡ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯑꯗ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯌꯦ ꯂꯥꯏꯔꯤꯛ ꯏꯕꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤ ꯃꯤꯅ ꯌꯦꯠꯀꯗꯕ ꯈꯔ ꯌꯥꯎꯔꯤ ꯕꯦꯔꯥ ꯀꯥꯔꯣꯏꯗ꯭ꯔꯥ ꯑꯣꯖꯥꯅ ꯑꯗ ꯏꯕꯗꯨꯗ ꯈꯔ ꯕꯦꯔꯥ ꯀꯥꯒꯗꯕ ꯃꯤꯅ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯗꯕ ꯂꯥꯏꯔꯤꯛꯁꯤ ꯄꯪꯏ ꯏꯁꯤꯟꯕ ꯌꯥꯗꯕ ꯍꯌꯦꯡ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯂꯩꯍꯧꯗꯣꯏꯅꯤꯅ ꯄꯪꯇꯧ ꯇꯧꯕꯁꯨ ꯇꯧꯗꯕ ꯐꯕ ꯑꯃ ꯂꯩꯕ ꯑꯗꯨꯅ 600 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯒꯤ ꯏꯔꯝꯃꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯋꯥꯊꯣꯛꯏꯕ 700ꯅꯤ ꯂꯩꯕ ꯑꯗꯨꯒꯤ ꯋꯥꯊꯣꯛꯏꯕ ꯑꯦꯝ ꯌꯨꯒꯤꯗ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯇꯧꯈꯤꯕ ꯃꯌꯥꯝ ꯋꯥꯊꯣꯛꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯈ꯭ꯔꯕꯅꯤ ꯑꯗ ꯑꯣꯖꯥ ꯑꯃꯅ ꯈꯨꯝꯃꯩ ꯀꯅꯥꯝꯇꯅ ꯄꯥꯕꯤꯔꯣꯏ ꯑꯗꯨꯅ ꯕꯦꯔꯥ ꯀꯥꯔꯣꯏꯗ ꯑꯣꯖꯥꯅ ꯍꯧꯖꯤꯛꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏ ꯈꯔꯗꯤ ꯍꯟꯊꯔꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯁꯨ ꯂꯩꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯍꯟꯊꯩ ꯑꯩꯈꯣꯏꯒꯤ ꯋꯥꯏꯅꯕꯤ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯤ ꯋꯥꯏꯔꯅꯤ ꯃꯃꯥꯟꯅꯕꯗꯒꯤ ꯑꯗꯨꯗꯒꯤꯗꯤ ꯊꯤꯜꯂꯛꯑꯔꯣꯏ ꯑꯗꯩꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯅꯤ ꯑꯗꯩ ꯑꯃꯗꯁꯨ ꯍꯥꯏꯕ ꯌꯥꯗꯒꯨꯝ ꯇꯧ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏ ꯃꯁꯥꯒꯤ ꯀꯣꯟꯅꯒ ꯂꯥꯏꯕ꯭ꯔꯦꯔꯤꯒ ꯄꯨꯊꯣꯔꯛꯄ ꯑꯗꯨ ꯁꯦꯝꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣই ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯅꯍꯥꯟ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯂꯒ ꯚꯤꯖꯤꯠ ꯇꯧꯗꯅ ꯌꯥꯝꯅ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯑꯃ ꯁꯦꯝꯗꯅ ꯗꯤꯖꯤꯇꯦꯜꯒꯤ ꯊꯝꯗꯅ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯌꯥ ꯍꯦꯛ ꯍꯧꯕ ꯅꯤꯡꯊꯧꯔꯣꯟ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯗꯤꯖꯤꯇꯥꯏꯁ ꯇꯧꯔꯒ ꯊꯝꯕ ꯀꯥꯟꯗ ꯑꯦꯅꯤ ꯍꯪꯕ ꯆꯥꯎꯅ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯕ ꯌꯥꯝꯅ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯗꯤꯕꯂꯞ ꯑꯣꯏꯕ ꯋꯥꯔꯜ ꯀ꯭ꯂꯥꯁꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯁꯦꯝꯕꯅꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯅꯣ 90 ꯀꯌꯥꯅꯣ ꯆꯪꯉꯒ ꯁꯦꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯁꯥꯏ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯂꯥꯎꯊꯣꯛꯈꯤꯕꯗꯨꯅꯤ ꯃꯦꯗꯤꯌꯥꯗ ꯑꯗꯨꯅ ꯁꯦꯝꯃꯛꯄ ꯑꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯈꯔ ꯇꯧꯍꯧꯗꯕ ꯌꯥꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯦꯟꯅꯗꯕ ꯃꯌꯥꯝꯗꯨꯅꯤ ꯊꯥ 10 ꯀꯔꯤꯒꯤ ꯂꯩꯔꯤꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ꯭ꯔꯥ ꯃꯣꯏꯅ ꯉꯟꯇꯥ ꯂꯥꯛꯑꯃꯒ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯍꯣꯏ ꯑꯅꯤꯃꯛ ꯇꯧꯕ ꯌꯥꯔꯣꯏꯅ ꯇꯧꯔꯝꯕꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯤꯕ ꯃꯌꯥꯝ ꯊꯥ 9ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯁꯤꯈꯤꯕ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯃꯀꯣꯛꯇ ꯒꯦꯟꯇꯤꯟꯅ ꯌꯥꯜꯂꯒ ꯑꯗꯨꯒ ꯉꯁꯥꯏ ꯀꯣꯝꯗꯨꯗ ꯏꯟꯊꯕ ꯃꯌꯥꯝꯁꯤꯁꯦ ꯎꯔꯒ ꯂꯩꯕꯅꯦ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯣꯟꯅ ꯄꯦꯟꯅꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯂꯤꯕ ꯍꯧꯖꯤꯛ ꯏꯕ ꯈꯣꯔꯖꯩ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯅꯤ ꯍꯧꯈꯤꯕ ꯃꯦ 2023 ꯑꯩꯈꯣꯏ ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯁꯦ ꯂꯣꯏꯅ ꯈꯣꯔꯖꯤ ꯄꯥꯏꯕ ꯀꯥꯡꯕꯨꯗ ꯏꯔꯒ ꯂꯩꯍꯧꯔꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯄꯨꯌꯥꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯌꯥ ꯅꯠꯇ꯭ꯔꯁꯨ ꯌꯨꯇꯨꯕ ꯂꯩꯔꯦ ꯐꯦꯁꯕꯨꯛ ꯂꯩꯔꯦ ꯃꯌꯥꯝꯁꯤꯗ ꯌꯨꯇꯨꯕꯇ ꯊꯥꯛ ꯂꯥꯎ ꯆꯪꯕꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯦꯁꯦ ꯂꯣꯏꯅꯃꯛ ꯌꯨꯇꯨꯕꯁꯦ ꯑꯩꯈꯣꯏꯗꯤ ꯄꯨꯌꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛ ꯆꯦꯟ ꯂꯥꯛꯄ ꯌꯥꯄꯣꯟꯇꯦꯁꯤꯗꯤ ꯂꯣꯏꯅꯃꯛ ꯂꯩꯍꯧꯔꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗꯁꯨ ꯂꯥꯏꯔꯤꯛꯇ ꯄꯨꯡ ꯏꯁꯟꯗꯕ ꯑꯗꯒꯤ ꯂꯩꯕꯤꯅꯕ ꯂꯩꯇꯕ ꯏꯁꯨꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜꯗꯒꯤ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯌꯦꯠꯅꯕ ꯌꯥꯕ ꯑꯗꯒꯤ ꯁꯥꯖꯤꯟꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯨꯒ ꯏꯃꯥꯖꯤꯅꯦꯁꯟ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯇꯧꯕ ꯃꯌꯥꯝ ꯌꯦꯠꯅꯕ ꯃꯌꯥꯝꯁꯤ ꯂꯩꯁꯤꯅꯤ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨꯗꯅꯤ ꯑꯗꯨꯗ ꯅꯪꯗꯣ ꯀꯔꯤꯝ ꯌꯦꯠꯂꯛꯑꯣꯏ
ꯄꯥꯕꯤꯅꯕ ꯂꯩꯇꯦ ꯀꯥꯏꯅ ꯐꯥꯒꯤ ꯑꯣꯏꯅꯁꯨ ꯇꯧꯕ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯁꯤꯟꯁꯤ ꯌꯦꯡꯕꯤꯌꯨ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯔꯦ ꯂꯩ ꯃꯥꯏ ꯅꯨꯄꯤꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯁꯥꯕ ꯑꯣꯐꯤꯁꯀꯤ ꯑꯗꯨꯒ ꯋꯥꯆꯞꯇ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯊꯥꯔꯝꯕꯒꯤ ꯁꯤꯟ ꯑꯃꯈꯛꯅꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯥꯛꯂꯒꯦ ꯅꯪ ꯁꯤ ꯅꯨꯡꯉꯥꯏꯈꯤꯔꯦꯗ ꯃꯃꯥ ꯍꯥꯏꯅ ꯈꯨꯝꯕ ꯑꯗꯩ ꯇꯨꯡꯁꯤꯗ ꯑꯃ ꯂꯥꯛꯑꯒ ꯈꯨꯗꯥꯡꯒꯗꯤ ꯇꯥꯈꯠꯂꯒ ꯑꯗꯒꯤ ꯅꯨꯡꯊꯪꯗꯣ ꯄꯥꯏꯔꯒ ꯌꯥꯝꯅ ꯆꯤꯟꯕ ꯁꯥꯔꯒ ꯁꯣꯝꯗꯅ ꯋꯥꯆꯞ ꯐꯦꯁꯕꯨꯛ ꯈꯪꯒꯅꯤ ꯉꯁꯤꯗꯤꯅ ꯌꯩꯒꯗꯧꯕꯒꯤ ꯁꯤꯟꯅꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯝ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯁꯨꯝꯕ ꯏꯁꯨ ꯊꯣꯛꯄ ꯑꯗꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯗꯦꯗꯤꯒꯥꯏ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯅꯦꯅꯦꯒꯤ ꯕꯦꯝꯃ ꯅꯦꯅꯦꯒꯤ ꯕꯨꯡꯉꯣ ꯀꯥꯏꯅ ꯌꯥꯝ ꯂꯩꯕ ꯏꯁꯩꯗꯕꯨ ꯌꯥꯎꯕ ꯃꯌꯥꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯁꯨꯝꯕꯁꯤ ꯑꯗꯨꯝ ꯊꯣꯛꯇꯕ ꯅꯠꯇꯦ ꯁꯣꯁꯥꯏꯇꯤꯁꯤꯗ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯐꯦꯁꯕꯨꯛꯇ ꯈꯪꯅꯔꯒ ꯆꯦꯟꯕ ꯂꯨꯍꯣꯡꯕ ꯍꯨꯟꯗꯣꯛꯑꯝꯕ ꯑꯗꯩ ꯍꯧꯖꯤꯛ ꯅꯣꯏꯗꯥꯗ ꯁꯦꯛꯇꯔ 143ꯒꯤ ꯏꯁꯨ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯅꯤ ꯑꯗꯨꯅ ꯐ꯭ꯔꯣꯗ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯌꯨꯝꯒꯤ ꯅꯨꯄꯤꯗ ꯐ꯭ꯔꯣꯗ ꯇꯧꯕꯒꯤ ꯋꯥꯔꯤꯅꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯂꯥꯛꯂꯒꯦ ꯅꯪ ꯁꯤꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯃꯥꯅ ꯍꯥꯏꯔꯅꯤ ꯃꯥꯏ ꯅꯨꯄꯥ ꯅꯨꯄꯤꯁꯤꯅ ꯈꯨꯗꯥꯡ ꯇꯥꯈꯠꯂꯒ ꯅꯨꯡꯊꯪꯁꯤ ꯑꯃ ꯄꯥꯏꯔꯒ ꯅꯨꯡꯊꯪꯁꯤ ꯆꯥꯎꯋꯤ ꯃꯥꯏ ꯅꯨꯡꯊꯪꯁꯦ ꯑꯗꯨꯅ ꯌꯥꯝ ꯆꯤꯟꯕ ꯁꯥꯔꯒ ꯁꯣꯝꯗꯅ ꯋꯥꯆꯞ ꯐꯦꯁꯕꯨꯛ ꯈꯪꯒꯅꯤ ꯉꯁꯤꯗꯤꯅ ꯌꯥꯝ ꯐꯖꯕ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯀꯥꯔꯇꯨꯟ ꯑꯃꯅꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅ ꯁꯤꯒꯤ ꯊꯤꯝꯁꯦ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯌꯥꯝ ꯈꯨꯠ ꯊꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯌꯥꯁꯤ ꯀꯥꯔꯇꯨꯅꯤꯁꯤ ꯍꯟꯗꯛꯁꯤ ꯍꯣꯁꯄꯤꯇꯥꯜ ꯉꯥꯛꯇꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯟ ꯑꯗꯒꯤ ꯑꯦꯅꯦꯁꯊꯤꯁꯤꯌꯥ ꯊꯥꯔꯁꯨ ꯌꯥꯅꯤ ꯍꯥꯏꯕ ꯁꯤꯁꯨ ꯌꯥꯎꯔꯦ ꯑꯗ ꯅꯔꯁꯁꯦ ꯂꯥꯛꯑꯦ ꯑꯅꯥꯕ ꯃꯔꯛꯇ ꯕꯤꯜ ꯂꯩꯖꯔꯦ ꯄꯥꯕꯨꯡ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯌꯦꯡꯕꯤꯔꯨꯅꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯄ ꯌꯥꯏꯅ ꯉꯁꯥꯏꯒꯤ ꯑꯅꯥꯕ ꯌꯥꯝ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯣꯖꯥ ꯗꯌꯥꯁꯤ ꯀꯥꯔꯇꯨꯅꯤꯁꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯟꯁꯦ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯅ ꯕꯤꯜ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯑꯗꯨꯃꯛ ꯂꯩꯇꯕꯅꯤꯅ ꯑꯌꯥꯝꯕꯅ ꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯟꯅꯤ ꯃꯥꯅ ꯎꯠꯂꯤꯁꯤꯡꯁꯦ ꯕꯤꯜꯁꯤ ꯌꯥꯕ ꯑꯗꯩ ꯃꯃꯥꯡꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯦꯁꯊꯤꯁꯤꯌꯥ ꯗꯥꯛꯇꯔꯗꯨꯅ ꯅꯔꯁꯇꯨꯅ ꯗꯥꯛꯇꯔ ꯑꯃ ꯆꯪꯉꯦ ꯑꯦꯅꯦꯁꯊꯤꯁꯤꯌꯥ ꯁꯥꯅꯕꯅ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯃꯗꯨꯅ ꯍꯥꯏꯕꯗꯣ ꯑꯦꯅꯦꯁꯊꯤꯁꯤꯌꯥ ꯁꯥꯔꯁꯨ ꯌꯥꯅꯤ ꯕꯤꯜꯗꯨꯗꯪ ꯃꯉꯣꯟꯗ ꯎꯠꯁꯜꯂꯣ ꯑꯗꯣ ꯃꯁꯥ ꯃꯊꯟꯇ ꯄꯪꯊꯖꯒꯗꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯅ ꯕꯤꯜꯁꯤꯗ ꯂꯩꯖꯔꯦ ꯄꯥꯕꯨꯡ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯌꯦꯡꯕꯤꯔꯨꯅꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯄ ꯌꯥꯏꯗꯅ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯏꯌꯦꯡꯁꯨ ꯂꯥꯏꯌꯦꯡꯕ ꯏꯪꯈꯣꯜ ꯁꯝꯕꯁꯨ ꯂꯣꯏꯅ ꯆꯠꯈꯤꯕ ꯃꯁꯥꯁꯨ ꯂꯩꯈꯤꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯩꯈꯣꯏ ꯃꯔꯛꯇꯁꯨ ꯏꯃꯥꯟꯅꯕ ꯌꯥꯎꯔꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯍꯧꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯂꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯑꯥꯏ ꯁꯤ ꯌꯨꯗ ꯂꯩꯕ ꯅꯣꯡꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯨꯛ ꯇꯔꯦꯠ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯂꯩꯁꯜꯂꯛꯄꯗꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯀꯨꯕꯅꯤ ꯂꯥꯛ ꯇꯔꯥꯒ ꯇꯥꯕ ꯑꯗꯨꯅ ꯃꯁꯥꯁꯨ ꯂꯩꯈꯤꯗꯕ ꯍꯤꯡꯒꯣꯜ ꯁꯝꯕꯁꯨ ꯆꯠꯈꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯕ ꯌꯥꯎꯔꯤ ꯑꯗꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯒꯤ ꯄꯦꯟꯗꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯀꯥꯔꯇꯨꯅꯤꯁꯁꯤꯒꯤ ꯑꯗꯨꯅꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗ ꯃꯥꯅ ꯈꯨꯠ ꯊꯥꯔꯤꯁꯦꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯗꯨꯅꯤ ꯗꯁꯥꯅꯤ ꯑꯁꯤꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯁꯨ ꯌꯥꯝꯅ ꯁ꯭ꯇꯦꯟꯗꯔꯠ ꯈꯥꯏꯗꯣꯔꯛꯄꯒꯤ ꯄꯣꯠꯅꯤ ꯖꯦꯜꯒꯤ ꯁꯤꯜ ꯑꯃꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟꯕ ꯃꯁꯦꯟ ꯂꯣꯏ ꯊꯦꯡꯅꯔꯦ ꯊꯥꯏꯅꯒꯤ ꯁꯨꯝ ꯖꯦꯜꯅꯦꯅ ꯈꯪꯅꯕ ꯑꯩꯈꯣꯏ ꯃꯆꯨ ꯃꯆꯨꯒꯤ ꯐꯨꯔꯤꯠꯀ ꯂꯤꯠꯍꯟꯕꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯐꯤꯂꯝꯗꯒ ꯇꯧꯕꯗꯣ ꯑꯗꯒꯤ ꯌꯣꯠꯂꯤꯡꯒ ꯊꯥꯡꯉꯒ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯦ ꯖꯦꯜꯁꯤꯡꯗ ꯂꯩꯔꯤꯁꯤ ꯌꯥꯝꯅ ꯐꯖꯅ ꯃꯥꯒꯤ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡꯒ ꯄꯤꯗꯅ ꯌꯥꯝꯅ ꯐꯖꯅ ꯊꯝꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯁꯨ ꯃꯉꯥꯏꯔꯦ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤ ꯐꯖꯅ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯟ ꯇꯧꯅ ꯑꯗꯩ ꯃꯣꯔꯥ ꯁꯥꯍꯟꯗꯅ ꯑꯗꯩ ꯀꯩ ꯃꯥꯅ ꯍꯩꯖꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯍꯦꯟꯂꯨꯝꯒꯤ ꯑꯗꯒꯤ ꯇꯦꯛꯁꯇꯥꯏꯜꯒꯤ ꯀꯔꯤꯒꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯀꯔꯤ ꯃꯌꯥꯝ ꯇꯧꯋꯤ ꯑꯩꯁꯦ ꯃꯃꯥꯡꯗ 2015-16 ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯝꯖꯨꯒꯤ ꯑꯩꯅ ꯖꯦꯅꯔꯦꯜ ꯁꯦꯛꯔꯦꯇꯔꯤ ꯀꯥꯟꯗ ꯖꯦꯜꯗ ꯆꯪꯕꯗꯨ ꯌꯥꯝ ꯐꯖꯅ ꯂꯩꯕ ꯑꯗꯒꯤ ꯃꯣꯏꯅ ꯁꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯥ ꯌꯥꯝ ꯐꯖꯅ ꯁꯥꯏ ꯑꯗꯨ ꯂꯩꯔꯛꯄ ꯑꯗꯨ ꯂꯩꯔꯤ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯥꯕ ꯑꯗꯨꯅꯤ ꯑꯗꯩꯗ ꯖꯦꯜꯗ ꯊꯦꯡꯅꯕꯒꯤ ꯁꯤꯟꯅꯤ ꯍꯣꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯗ꯭ꯔꯒ ꯂꯂꯣꯟꯕꯅꯤ ꯅꯪꯒꯨꯝꯕ ꯁꯟ ꯍꯨꯔꯥꯟꯕ ꯅꯠꯇꯦꯅ ꯌꯥꯝꯅ ꯖꯦꯜꯁꯤꯗ ꯔꯦꯡꯀꯤꯡ ꯈꯥꯏꯗꯣꯛꯅꯔꯛꯄꯗꯨꯅꯤ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯌꯣꯟꯕꯅꯤ ꯀꯥꯏꯗꯤ ꯌꯥꯝ ꯂꯦꯝꯅꯕ ꯄꯣꯠꯇꯣ ꯑꯩꯈꯣই ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯁ ꯃꯥꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯅꯤꯁꯥꯗꯤ ꯆꯥꯗꯦ ꯑꯗꯨꯒ ꯅꯤꯁꯥꯗꯤ ꯌꯣꯜꯂꯦ ꯑꯗꯣ ꯑꯗꯨꯝꯕ ꯐꯖꯕ ꯌꯥꯝ ꯐꯖꯕ ꯑꯗꯨꯅꯤ ꯉꯁꯥꯏ ꯖꯦꯜꯗ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯔꯦꯡ ꯑꯦꯟ ꯐꯥꯏꯜ ꯁꯦꯝꯃꯛꯄꯗꯨꯅꯦꯕ ꯍꯣꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯗ꯭ꯔꯒ ꯂꯂꯣꯟꯕꯅꯤ ꯅꯪꯒꯨꯝꯕ ꯁꯟ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯀꯥꯏꯅꯒ ꯌꯥꯝꯅꯒ ꯆꯥꯎꯅꯔꯛꯄꯒꯤ ꯁꯤꯟ ꯑꯃꯈꯛ ꯂꯥꯛꯑꯕ꯭ꯔꯥ ꯀꯥꯏꯅꯒ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯍꯧꯖꯤꯛ ꯀꯥꯔꯇꯨꯟ ꯑꯅꯤꯃꯛ ꯌꯦꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯒ ꯀꯩꯅꯣꯒ ꯌꯦꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒ ꯌꯦꯛꯏꯁꯤ ꯑꯗꯨꯝ ꯀꯥꯔꯇꯨꯅꯤꯁ ꯑꯃꯈꯛꯇꯅ ꯌꯦꯛꯄꯅꯤ ꯑꯣꯖꯥ ꯗꯌꯥꯁꯤꯅ ꯑꯗꯨꯅ ꯁꯥꯏꯁꯇꯅꯤ ꯑꯗꯨꯅ ꯐꯔꯁꯨ ꯑꯩ ꯗ꯭ꯔꯒ ꯂꯂꯣꯟꯕꯅꯤ ꯅꯪꯒꯨꯝꯕ ꯁꯟ ꯍꯨꯔꯥꯟꯕ ꯅꯠꯇꯦꯅ ꯌꯥꯝꯅ ꯔꯦꯡꯀꯤꯡ ꯂꯩꯔꯛꯄꯒꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯎꯠꯄ
कार्टून ने थमजगे मथंग लेसिना कोई पीपल्स क्रॉनिकल गिनी ट्विस्ट आर्टिकल ना ट्विस्ट आर्टिकल सिदा यंगजो करेरा मोय वारी साना बने मार कय हागना it seems more of a war masi achobo war amagum manare between two major parties political war when urak pe mong do ji laundari me am su kan da sai cartoon su urak pane ba aji lainari ba political party ani acho ba BJP Congress laung na me am tu ni it seems more of a war between two major parties rather than madu mota kana two ethnic communities mota lan tong na bagi mota major party ani lan tong na baga chap manare at this moment hajiki matam sidadi hajiki matam sidai tare hajiki present times at this moment mikup sidadi manipur ki se it seems more of a war between two major parties rather than two ethnic communities ani khana bagi lan natabida akoi major political party ani ki war with ure hajana mana thambaki wafam phudokudani nam phajaba siso uhando leba cartoon ne na thamjage aru ngasi gidi adum Belin TV ki test of cartoon ki mahaw matang suggestion jere meng tabiri bu sing bomu kana khuram jabaga lona na kanya de be thing jeri pine bersi